ꯔꯦꯟꯇ ꯂꯩꯔꯤꯕ ꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕꯤꯌꯨ ꯍꯥꯏꯕ ꯗꯤꯃꯥꯟꯗ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯃꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯆꯠꯊꯈꯤꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯂꯧꯕ ꯆꯪꯂꯨꯕ ꯄꯥꯎꯃꯤ ꯑꯃꯗ ꯇꯝꯊꯤꯅ ꯐꯨꯈꯤꯕ ꯑꯗꯨ ꯑꯣꯜ ꯏꯟꯗꯤꯌꯥ ꯄꯤꯁ ꯑꯦꯟ ꯁꯣꯂꯤꯗꯥꯔꯤꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯏꯝꯐꯥꯜꯒꯤ ꯕꯤꯇꯤ ꯔꯣꯗꯗ ꯂꯩꯕ ꯏꯔꯥꯋꯠ ꯕꯥꯋꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯃꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ AIPSOꯒꯤ ꯅꯦꯁꯅꯦꯜ ꯃꯤꯠꯇ ꯈꯟꯅꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯇꯤꯡ ꯑꯗꯨꯗ ꯂꯧꯈꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯋꯥꯔꯦꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯔꯥꯜ ꯂꯩꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯑꯃꯗꯤ ꯁꯦꯟꯇꯔꯗꯒꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯄꯦꯀꯦꯖ ꯄꯤꯕꯤꯅꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯍꯥꯏꯍꯟꯅꯕ ꯇꯛꯁꯤꯟꯕ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯔꯦꯞꯁꯤꯡ ꯌꯥꯎꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 16, 17 ꯑꯃꯁꯨꯡ 19ꯗ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯀꯗꯕ AIPSOꯒꯤ ꯅꯦꯁꯅꯦꯜ ꯀꯥꯎꯟꯁꯤꯜ ꯃꯤꯇꯤꯡꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯅꯕ ꯄꯨꯈꯠꯄ ꯍꯥꯏꯅꯁꯨ ꯃꯤꯐꯝ ꯑꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯈꯤ꯫